Manipur thokliba irang ngarang chahi mapung phakhibaga iroinana irang asida thawaina pontha pikhraba athouba athoubi shing mapham ikai khumnaba utpa oina Federation of Indigenous Democratic Movement Fidm gi Thoumeesingna chatret yang khaimanga romna minute ani Tummina Leptuna Awaba Phongdokhre Awaba Phongdokhre mifam maduga mari leinana Fidm gi thoumee amana hai Koki khulai paibu singna yalomi singi mathakta phongna landaba haurakhiba numit me ahumase yalomi mikap thokpa numit haina minthonduna pangthokpane Koki khulai paibu sing asina lamdam masigi maikai kayada maitegi yum kaya mai thaduna masagi maram asimaktada maitai singbo refugee ohelle maitegi yum khodimak lining thoblatle maram aduna yum khodimak laisangni khanjariba maitai furuki yum mai thaba haibase laisang mai thaba ka pangkhakne irang asida kuki khulai paibu sing asina umang laigi laifam len chatret humphumanga rom amangata thokhankhre maram aduna yellow furup khudingmak na amato oina punsinduna kuki khulai paibu sing ase mayokna ba sem saminarasi haina so mahakna makhata na phungdokhi yung kaya may laingau latpa yung khudimak akhoi gi laisangni akhoi gi maitei gi yung khudimak ta akhoi gi laingau loi lale aduna yung kaya may thaba ise laisang cha kaya may thagran maduna maram orakanda akhoi maitei sing ase akhoi amato oina punjin rakanda kuki nako terrorist singa lanthengna na bukita bukta khoi sem thagadamni loinana megi date 3 2024 asi yellow me mikap thokpo numit rising day for the indigenous people haina haiba thorom asi pangthok jabani